Augustani Imphal Nolini Devi na pau pajadi ahanbada maruiba pau Raijaki Immunization Officer Dr. K.S. Memisan Haidi Cervical cancer asi breast cancer ki hek mathangda nupisingda khwaidagi hena naganba cancer makhal ama oiri Security ki akanba sexual thorang kaluina na Imphal jiribam lambida nongmada sangraba yadraba polam singpuba gari samani pal Imphal tamna sangdakli Bharat amasung Canada ki CEOs Forum da ngasi Pradhan Mantri Narendra Modi amasung Canada ki Pradhan Mantri Mark Carney saruk yakani amasung Nagaland Bidhan Sabha ki ahanba tangka ki budget mifam ngasi dagi hore Raijaki Immunization Officer Dr. K.S. Memisan Haidi Cervical cancer asi breast cancer ki hek mathangda nupisingda khwaidagi hena naganba cancer makhal ama oidi Pradhan Mantri Narendra Modi na mamang thagi kunipanda Rajasthan ke Ajmer da cervical cancer dagi ngakthoknaba lebak sinba thungna human papilloma virus vaccination campaign hodokraba matung Akasbani Imphal ga unaba amada Srimati Memisan hai Cancer hina singi manungda cervical cancer asi vaccination tawduna ngakthokpa ngamba cancer makhal amani Madam Asina, Matam Sana Hida Kaptuklabati, cervical cancer acidagi, Ngaktok Pungamgani. Magnahai, Pradhan Mantri na Hudokiba campaign asi Tabum Ahum Chupna Pangtokani. Human papilloma virus ki hidak asi Sahitara Mari Mapung Paraba, Sahitara Manga Sudriba Nubi Masa Sing da Kapkadavani. Laina Makal acidagi Ngaktok na Bagidamag Sahitangka Kasida Ladiba Nubi Masa Sing, Mapung Pana Hida Kaptok na Bahunabada, Mama Mapasing Amati Imung Manuna, Jab Chaba Todang Lobiyo. Campaign asida Raija asigi oina thabum ahum asigi manungda Raija asida lairiba Sahitara Mari Mapung Pharaba Sahitara Manga Sudriba Nipi Masa Lising Kunmapanda Hidak Kapthoknaba Pandam Thamli Magna Hai Masigi Tamag District Hospital Sub District Hospital Regional Medical College CIC PAC amasung Urban PAC yauna punna mafam samani phumathoida Hidak Kapthokpagi thabak asi chathagani Magna Hai Human papilloma virus haibase yamna naganba akoigi nupi machasinda nupisingda thokpa cervical cancer se sigi asin thokba virus tuni bayo kan kula tafta da virus sigi cancer si kapneba kaina vaccine dagi prevent to gam cancer haibase maramasina akoina HPV vaccination je yam baru hoy maramdi si kapte khagadi cervical cancer la hai tin ngameba ando atai cancer di akoina prevention to na vaccine leite Aduni akoi ko imaruiba aduna akoi India government na honorable prime minister na lokalagiba sinba pagkan se akoi nupi macha singi amadi nupi singi women empowerment da akoi singi tenabagi ato baram amasuma Security ki akanba sexual thorang kaluina na National Highway Kuntra Taret Imphal jiribam lambida nongmada sangraba yatraba polam singpuba gari sing Imphal tamna lakre Eko gizirpam paumi ngatem bisoji na hai gari sing adu ngasi ayu pung taruk lom khare henbadagi Imphal gi tamak jiribam thadokibani ngasi Imphal tamle changnakiba gari sing adu gi manungda LPG nipunipan petrol taranipan diesel taranipal mix ama cement puba gari taranitho yauna punna gari chamani pani Organic amasung natural farming gi lamda awangwa thaki singthaningai oiba thabak tawbagi tamak Manipur dagi laumi ani National Center for Organic and Natural Farming Ghaziabad na manapiduna ikai khumna ba ulakre laumi ani adudi Bisnupur jila dagi Laisram Geetchandra amasung Kamjong jila dagi Napoleon Seijani Uttar Pradesh ki Ghaziabad ta mamang thada pangthokiba organic amasung natural farming gi oiba numit nini ki jati thaki seminar kam exhibition ta makhoibo manapiduna ikai khumna ba utki Raijaki Law Singu Bibaki Mui Signal Luchingduna Lomitare Delpa Mute Kangbu Ama Seminar Aduda Sarukyaki. Mukhyamantri Secretariat Raijaki Excise Bibaki Anova Mahindra Bolero Camper Gari Ngasi Nungtil Lamtaragani Gari Singasi Excise Bibaki Tabak Thorum Singda Sizina Nabagi Tamaktani Excise Bibaki Makok Tongba Official Sing Amasung Personnel Singna Sarukyatuna Pangtoka Toriba Thorumasida Tungan Tungan Bajo Namasung Excise Station Singi OC Sing Amasung ASI Sing Sarukyakani Thorumasida Mahindra Bolero Camper Gari Manga Ngasi Nungtil Lamthagani Malim ki ima singki numi International Women's Day ga mari lena na wakalon manaba apunba wama kanglei pak na sahi kudingi piba mana mari dak suba oina Imphal wejila ki lamboi khongnang khongda leiba wahengbam Satyavati da piragani mana asi Srimati Satyavati na miyangwi thabak thorum kaya da joktaban naitana hotnariba adubu masakhangba oina pigadawribani
mana asida sel yauna lengyan amasung citation yauri Manipur yausang kumay manungda pangthokpa yausang sports meet tampaki tungan-tungan ba mafamsingda lekay amadi clubsingna sinlangduna pangthoknabagidama sem sanadi Heyengdagi hawgidawriba yausang kumay manungda pangthokadawriba sports meet asigidama Imphal gi kangla laifamlendagi maiseng maira lawbagi thawramsing ngasidagi hawnadi All Manipur Working Journalists Union Amjuna Sinduna Sahi Kudingi Yausang Kumay Manungda Pangtokpa Journalist Sports Meet Hawdokpaga Mari Lenana Kangla Laifamlendagi Senglaba Maira Lawbagi Thawram ngasi ayuk pangthokre Handak pangthokadawriba All Manipur Working Journalists Union Amjugi Taramangha suba Yausang Sports Meet ka Mari Lenana ngasi ayuk Senglaba Kanglagi Laifamlendagi Maira Lawbagi Thawram aduda Amjugi President Asem Bhagda Editors Guild Manipur gi President RIMS ki Director Yauna Working journalist kaya saruk yaki. Kanglai Park Students Association KSA na sinduna numit 3 ni Sathagadaba 13 suba Kanglai Mega Sports Festival ngasi Imphal gi mapal kangjibung dahukre. Awun ba amagi damag sana ko na bahay ba wakalonda pangthokadawriba Sports Festival asi hawdokpagi thawramda MLA Laurembam Rameswar Mete saruk yaki. Laningthong Nauria Pulogi Marputara Taruk suba lamda thabumi pham Laninglol Trust Soibam Lekai amadi apokpa marup Thogsanglen Chingjamai Akampat anina sinduna ngasidagi hawtuna numit ini chupna hayang phawba pangthokani ngasi ahanpa numita langlon langdaida Laninghal haiba hiramda saknairaba myoy kayana saruk yatuna hawdokpagi thawram Imphal gi Major Khulda leiba Manipur Press Club da pangthokani Thabu mifam asigi hayang nini janba numitana Lining mifam haiba hiram asida Imphal Hue Jila gi Lamboi Khongnangkong mamang lekai da leiba Ibudawgi Sanglen da pangthokani Stakeholder Consultation Workshop hauji Imphal gi Chingmairong da leiba Classic Grande gi Imperial Hall da pangthokli Workshop asi Raja gi Directorate of Trade Commerce and Industries amasung Manipur Industrial Development Corporation Limited Manitco na puna sinbani Rising and Accelerating MSME Performance Ramp ki makhada workshop asi pangthokpani tabi papawasi Akasbani Imphal dagini Pradhanmantri Narendra Modi ka Karnataka ki Pradhanmantri Mark Carney ka ngasi New Delhi ki Hyderabad House sa awangba thaki mi pangthokani Lujingba ani na leba ani gi hawjik oiriba mari gi matangda kupna khanagani mifam aduda maduiba wafamsing lalol itik sel thadaba energy leusingu shiksha research innovation na jingba lamsing gi matangda maduiba mireng thamgani Lujingba ani na malem gi amasung leba ani gi sakoi thawrang gi wafamsu khanagani Pradhanmantri Narendra Modi amasung Pradhanmantri Carney ngasi nungtil Bharat amasung Canada gi CEOs Forum da saruk yakani Rashtrapati Draupadi Murmu na New Delhi ki Indira Gandhi Indoor Stadium da Delhi Lakpati Betiya Yojana hawdokani masi hana leiramba lat ki scheme adu amuk hana Delhi Lakpati Betiya Yojana haina lauktokan pani scheme asina sahi gi oina lupa lakh ama lesing kun gi makhada income lakpa imung singda kanaba phanghankani Nagaland Vidhan Sabha ki ahanba tangka ki budget mifam asidagi hawre mifam asi Rajyapal Ajay Kumar Bala na basan piduna hawdokki Tha asigi 12 phawba Sathagadaba mifam asida punna sitting manga leigani mifam asida Mukhyamantri Naipyuri Hona 2023 ki budget sabhada puthokani External Affairs Mantralay na hawjik nongchup thangba Asia di oiriba phibam singgi yenglaga manak nakpa Foreigner Regional Registration Office da tengbangi dama advisory ama thokre Maharashtra ki Nagpur ki Rahul Gaon da leiba SBL Energy Limited da sauna pokhai batagi Nyoi tare chire 19 hena sokle hairi Maharashtra ki Mukhyamantri Devendra Fadnavis na social media da thagat pa warol amada wapamasi phungdokhibani Mukhyamantri na hai thaudo asigi matangda kupna thijina ba awangba thaki mifam amangasi pangthokani Adubita maduiba pau amukhanna Rajya ki Immunization Officer Dr. KSS Memisan hairi Cervical cancer asi breast cancer ki mathangda nupisingda khwaidagi hena naganba cancer makal ama oiri Security ki akan bajakil thawrang kaluinana Imphal jiribam lampida nongmada sangdraba yadraba polam sing puba gari chama Nepal Imphal tamna changlakli Bharat namasung Canada ki CEOs Forum dangasi Pradhanmantri Narendra Modi amasung Canada ki Pradhanmantri Mark Carney saruk yakani amishung Nagaland Vidhan Sabha ki ahanba tangka ki budget mifam ngasidagi hore pauloi jare